अहानबदा मरोइबा पाउसिंग पिजरे मणिपुर के तोंगान मफम 39 मियामगी सेनबा अहेनबा फोर्स थाजिलगनी भारत अमदी मणिपुर लेंगाक्ता थाजबियो हाइना चीफ मिनिस्टर ना अपील तौख्रे मणिपुर के चीफ मिनिस्टर मोरल ग्राउंड रिजाइन तौबना हेना फगनी हाइना जेडीयू की स्पोक्सपर्सन समुएल जेंदाइना फोंदोख्रे बिष्णुपुर चुराचानपुर डिस्ट्रिक्ट की ताइनबा फोकाक चाव इखाई ममांग लेकाइदा कुकी मिलिटेंट सिंगा मणिपुर पुलिस के कांगबुगा अकनबा मोंगदा खुथोकनख्रे असी अनागी पाउदी फंद्रे मणिपुर दा इंग तप्पा पुरक्नबा बिष्णुपुर डिस्ट्रिक्ट फुरुप कयाना सरुक यादुना शांतिगी रैली चटख्रे बिष्णुपुर की बीजेपी ऑफिस मियाम थोमजनबदा टियर गैस मॉक बॉम्ब पानबदा मिल अनी सोकले नुमित मंगानी अमगा मुक इंटरनेट अमदी ब्रॉडबैंड थिंगबगी मतम सांगदोख्रे अमदी हयेंग इम्फाल वेस्ट अमसुंग ईस्ट नुंखिल पुंग अनि फौबा कर्फ्यू कोमथोख्रे बिष्णुपुर डिस्ट्रिक्ट किना अयुक पुंग 12 फौबा कोमथोख्रे कक्चिंगना अयुक पुंग 9 फौबदंग कोमथोख्रे मयाम खुरुमजरे ELITETV पाव मीडियंग ताबीरिबा सिंगबो सना हेमाम न तराम नोकजरे मियाम द मपुंग ओइबा इ पाव पिजरिगै मांगोइना COVID-19 गा मरी लेना लेगाक न पीरिबा SOP सिंगाक न चटपिना बखंगजरे मियाम न मतम पुंबदा मार्क्स सुपीबा खुदसा सेंगना हमदोकपीबा अमदे मी अमगा गी मरक्ता फिट तरुक लापना लेबिना बखंगजरे मसी दसनतना COVID-19 के वैक्सीन सेंग मतम चाना कापथोकपीदना लाइचडसी बुलान थेंगनबदा अदोम सु थौदांग लोबियो हाइना ELITETV के माइकैदिगे मियाम दा अपील तौजरे हौजिक मपुंग ओइबा पाव मियाम दा संदोकने पीजरे नापेट साइटोन लेतान पोकपी तोरबुंग अमदी थमना पोकपी यावना तोंगान मफम 39 दा मखा ताना पामदबा थौदोक थोक्तनबा अहेनबा सिक्योरिटी फोर्स थाजन लगनी हाइना मणिपुर की चीफ मिनिस्टर एन बिरेन फोंदोख्रे वाफम मसे हजिक लमदम मसे तंगदु लेतादना लेरिबा सिगे मतांगदा सीएम सेक्रेटरी ता पांगथोखिबा पाउमी सिंगा उनाबदा फोंदोखिबनी पाउमी सिंगा उनाबदा वाटर रिसोर्सेस मिनिस्टर वांगबोंग न्यूमाई एजुकेशन मिनिस्टर TH बसंत कुमार सोशल वेलफेयर मिनिस्टर हेखाम दिंगो यास मिनिस्टर गोविंदास कोंथौजम यावना मिनिस्टर अमदी MLA कयासु सरुक याखि चीफ मिनिस्टर ना मखा ताना फोंदोखिबदा लमदम मसेदा थोकलिबा इरांग असे लक्सिनबा होनबा मतमदा मपान लेबाकी इलेक्शन लेसिनखिबा मरमना सिक्योरिटी अवार्ड पा लेबनी अदुमकपो हौजिक सिक्योरिटी अवार्ड पा लेतना थोकलिबा इरांग असे मखा ताना थोक्तनबा सेंट्रल गवर्नमेंट अमदी स्टेट गवर्नमेंट ना थबक थौरांग कया लोखतली चिंगिलम चुराचानपुर मोरे अमदी इम्फाल की ओइना लांगोल पाइटे खोंसाई वेंग यावना कुकी इचिनिनाव सिंगना लेरंबा मफम सिंगदा मखा ताना पामदबा थौदोक थोक्तनबा सिक्योरिटी ngak सेंदुना लेरी मसिगी मथक्ता खुलाई पाइब सिंगे मायोक्ता थी हुंबगी थबक चथबा हौख्रे एंटी नेशनल सिंगे मायोक्ता लेबसिंग एक्शन लौखटपा हौरगनी लमदम असे तंगदु लेता बहानगी पुंसिदा हंजिनबा ngamnaba यूनाइटेड नागा काउंसिल अमदे चर्च सिंगे लीडर कयागा पुंसिनदुना होनरी लमदम असेगी लेरिबा मिनिस्टर MLA सिंग मिचम मियाम गिदमक लेरी लेबाक मियामना सेंट्रल गवर्नमेंट अमदे स्टेट गवर्नमेंट ना थाजबा थंबियो हाइबा वाफम फोंदोखि सेंटर की अदुगुंबा यूनियन होम मिनिस्ट्री ऑफ स्टेट नीता इंडरे मा हुजी लाक्तना ngarang dagi aikogi leiriba डिफरेंस सिविल सोसाइटी ऑर्गेनाइजेशन मयाम उन्नदना अदुगा aikogi स्टेट की प्रभारी समित पत्रजी याउना तौगना मखल मखागी मयाम उन्नदना लेरिबा ग्रीवेंसेस प्रॉब्लम्स करमाइना तौगदगे करी टेकल तौगदगे हाइबना सिंग मयाम कना नैनेदना कन होनरी कांगकोकपी अमदी सोसामपुर लोइनानमा मोरे मयाम सि राउंड उन्नदना तौगनी अदुगा ऑनरेबल यूनियन होम मिनिस्टर अमित शाह जी लाक्री बाबा नीता नरेशमा सिदा लेगनी अदुना कोई सेंटर न यामना सीरियस होइना तौरी अदा हुजिक मत्कदा अयु हाकी ममांगसु यूनियन होम मिनिस्टर मिसाजी फोन तौरक्तना अखोगी स्टॉक डे टू डे साना थंगनबा लेरिबा मयाम सि कम्युनिटीज मयाम सि की करी फिबम लई रेट हेंगटपा खोकटपा तौदना हंगामी हुजिक अदुगी वाटपा लेतनबा
37 सिम कोई फ्री दा याम कन्ना चनना बस सुसली अदुगा कोई कांगपोपी एरिया दा लेरि बसी कोई याम कन्ना रिपीटेडली अरांग सु मै टीम लाकन वारी कन्ना सानरगा तौरी अथुबा मतम सिसु हांगनी हाबि कोई थाजबल लै अदुना हाइरिबा यूनियन होम मिनिस्टर लाकपसिदा अमिसाजी लाकप मतम सिदा कोई मणिपुर की सिलिनाउ सिंगना लेबिरिबा प्रजा पुनमना बोट हिलसन प्रेमा मागी अनिंगबा पामबदु फजना मरि चुमना थंबा याननबा मयामना शांति रक्षा फजने ngakna leminasi haiba appeal aduga nungtigi honorable amisaji monitor to lepte ahang ba jaga awar pa jaga da security na hanukta da security kara wali sumaina food hills ta haiba kanda another company kunama bsf ki aduga cpf ki thabi raptana huji award passing mainly huji phawbuda koi around 34000 kumba paramilitary forces of side gi la kana koi deploy tore और मैं पुनः गवर्नमेंट दा भारत सरकार अमली स्टेट सरकार थाजब थंबियो मणिपुर मियाम ने मिपाई बिगनु हाइना यम खन्ना या अपील तौजे मणिपुर की मियाम दा इन अपील लमतंग मरी लेनब सिंग दा अपील लमक तंगिंग बसी अखोई की मणिपुर कनोदगी हंदगी थोकिबा तारीख अहुम मरी की थोगोक्तु दा पुलिस स्टेशन सिंग दगी करीदगी लाखिबा खुलाई सि लिसिंग अमगी मथक्तनी अन हुजि फावबदा इखोइना रिकवर तौरिबा मयाम ना हंकट पिराइसि 495 को तंगाई अदुना मसिमदी इखोई होम मिनिस्ट्री की माइकईदगी नतना स्टेट गवर्नमेंट की माइकईदगी हम सीरियस लौई अदुना यारगदी नौनिनी वाटलौरीब थिंगटपीब पिरकदब वालिब खुलाइसिंग असे अथुबदा थिंगटपीरकांदा हयेंग आर्मीना करीना ऑपरेशन तौब खोटपा अमा लाकांदा मदैदा मिफा मिपुन तौरगा मदुगी आइनगी ओइबा अरुब चटखिबदु एकोइसु नुवाइजदे अदुना हुजि फावगी ओइना अखोइदा पिरैबा अखोइदा लैरिबा कमेंसी हुजि मफम दा कराय दना मोइना थिंखल अमदा थाना थाममदा मदुगी केस पांदबगी फावबा अखोइदा मदुगी पीरी अदुना यारगदी लौबिखिरिबा मुनबिरिबा तौबिखिरिबा खुलाइसिंग अदु अथुबा मतमदा पुलिस ता यौननबा और एनी लंपाक थंबिरमगेरा क्लब ता थंबिरमगेरा एनी जगह दा थंबिरमगेरा तौरकांदा हाइबा खुलाइसिंग से अथुबदा गवर्नमेंट दा यौहनबियु हाइदना आई मसिम तंगा अपील तौ अमरोमदा ngarang minister MLA taramangana Guwahati ta chatuna union home minister Amit Shah unaruba duda lamdam asida chaukat thaurang thabak kaya chathari chairak asida asigumba khudong thiba thodok thokpa haibase laibak thibani makha tana pamdaba thodok thoktana ba honagani amadi mahak masana stakeholder singa chatuna awabatar singa unagani अथुब मतमदा तंगदु लैताना लैबा लमदम अमा ओहेनगनी हाइना अमित शाह ना थाजब पिरखि हाइना सो वाटर रिसोर्सेस मिनिस्टर अवांगबंग न्यूमाइनो फोंगदोखे अकीबा लैबिगनु गवर्नमेंट थाजब थंबियु अकोइ सोइदना स्टेट असी अथुबदा पीस अमुक पुरमनबा होनरबगे मथक्ता मसा यावना अकोइ होनगनी हबजे अकोइ एश्योरेंस बजना पीबी गवर्नमेंट बु थाजब थंबिरगा स्टेट असी मंग थाना अमुक परमानेंटली अकोइ पीस लेननबा आई सोइदना होनगनी हबजे अकोइ ऑनरेबल होम मिनिस्टर एश्योरेंस नि अदुना अकोइ delegate su akoina haibiaba meyam ge wakhanda leiba koi meyam khangi prajana ngasi jati punamakna mama wakhanda sentiment sokpa sumain leiri poli haiba meyam ja koi delegates members ayamana sumaina koi ge home minister mamang da phongdo pakanda mangda su akoi ge sentiments ma share tawi adu soidana central government su lei state government su lei adu praja sing थाजब थंबियो आई कोई सोइदना अथुबदा सिचुएशन असी नॉर्मल द पुथो पुरक्तनी अदु लोइनना अखोई मयामदा चानंगाई थकनाई वलकदरा हाइना अखोई कीदना लेबु मयाम सिसु वाट हलोय हौजे सिचुएशन असी नॉर्मल पुरक्नाई होनर बम गलोइनना अखोई एसेंशियल कमोडिटीज मयामसु मयामदा वतना पीगनी हजे कोइरिबा मणिपुर की फिबा मसिदा मणिपुर की चीफ मिनिस्टर मोरल ग्राउंड रिजाइन तौबना हेना फगनी हाइना जेडीयू की स्पोक्सपर्सन समुएल जेंदाइना फोंदोख्रे वाफम सिंग असे कोनुंग ममांगदा लैबा जेडीयू की ऑफिस ता पांगथोखिबा पौमी सिंग उनाबदा फोंदोखिबनी पौमी सिंग उनाबदा पार्टी असेगी मरुइबा मियोय सिंग डॉक्टर निमाइचन लुवांग डॉक्टर केएच लोकेन अमदी अतै पार्टी की मियोय क्या सरुक क्या के
Samuel Jendaina makhatana phongdokhibada May ahumgi thodok thokraba matungda Chief Minister na security lapses laikre amade intelligence ki asoiba laikre haikrabasu hozik fawba ahongba karimta leite Central Force mayam amasu thajilabasu mioibagi punsi kanba ngamdre National Highway 2 da athingba piriba si karimta laksin bangamdre maramasina atuba matamda Manipur da santi puraknaba honagadabani madu ngamdrabade moral ground da fam thadok piro haikhe Dal United Manipur unit na Manipur asida ingtha taptha bage lambi sida changsin se harbati hozik hairiba N Biren Singh na resign tauba natrabati solution leitabra haina akoi thamjaninge madudi akoi na khangi hozik isinina oiriba Kukichin brothers mi tara chak masi se aikhoina Biren Singh gi leadership ke bakhada de akhoi negotiate tawroi haibase akhoi dam apanba amaneba masi apanba low thok nana ba hairabadi Biren Singh resign tawa natana alternative option leita bara haina aina hangjaninge aduga loina na Hozik hairiba Manipur state asida Chingtam Holau se kanna ngangduna phauba Chief Minister sina magi ason badu ai sonjare hadaga ason bagi thabak tawdaba haibase aikhoi gidam praja gidamakta amang bani adugi mathakda aikhoina hozik ingtha tapthana ba haibgi lambi lamkhang thiduna leiba sida mi aman het tawgada bani adubu ma het to bangamdre maram da Bharatiya Janata Party ki sarkar sina ma sibu resign to hanbiu aikhoina hozik Amit Shah lakpada su Biren na resign tawgada bani Biren resign tawdrabadi talk su initiate tawba yaroi haibana singba aikoi memorandum su thajilani maram adana Bharatiya Janata Party ki Chief Minister oibiri ba N Biren Singh na Manipur ki ingtha tap thabge wakhalon se Sangna na bagi damakta masa resign to view haibasi point amasi han Amaromda Dr. Nimaichan Nuwang na phongdokhibada Psychot ACG Pauline Dian Haukipna News Channel amada pikiba interview amada BJP ge National Spokesperson Sambit Patragi khuthangdage police custody leiba violence ta chenabani haiba kuki volunteer khara thadokhi haire masibakna chumba taragade central ge leader amana matau karamna yaukhibano masina status da santi purakpa ngamgadoribra haiba wafam thamki Amaromda numit kunni helaba irang asida nongmatasu hangladraga numit khanani gi khongchata India ke Home Minister lakadoriba sigi wahan thokarino haiba wafam thamki Inland Hokif Psychot Kendra ki MLA na North East Light ki the piba interview da haibane akoi gi volunteer sing phajan gre mayam phajan ki do Sambit Patra laga thadu pire do that is the witness that is the evidence adun BJP ne tawrise Sambit Patra sibu ai haining idi Manipur sarkar sibu Sambit Patra na pairi bra Biren na pairi bra questionable ne Sambit Patra laga adugumba akoi violence chenaba akoi kuki gi sugi yauba member sing manba oirangani manba adu Sambit Patra laga thadoki masi is against the interest of Manipur maduna takpuri handaki violence se masi injan bane lawe bakoi di chini BJP ki pire baje aduna sugumba unconditional and unexplained release of cooking volunteers by the central leadership of BJP, namely Dr. Sambit Patra, is against the maintenance of peace and harmony in Manipur. I know we hiding Irang sinem thadri name do mande queen chatagani. Lekin the bigi mamanga roi rakra incident kara thokpa leimane karatai. Nahan moirang asumda Bishnupurda kapaktana malai hidre mi malai hidre masi sarkar sigi failure ne ba sarkar asi. Bishnupur District amasung Churachandpur District ki manung tainaba khul oina leidiba Hogakchau ikhai mamang lekai dangarang kuki military ni chingnaba singa Manipur Police Commando ani gi marakta akanba khut thoknakre haire thajaba yaba paw amagi matung inangarang numidang pung 13 rom taba matamdagi nongalamdai pung 5 fawba
atat akham laitana nongmai kapna ki hairi mafam adudagi phangba pauda khutlai paiba kuki militant sing aduna mafam aduda leiriba mi leinadraba yumsing amuk hanamai thanaba kumtharakpadagi ngakthoknaba honabada nakal animakta nongmai kapna ki hairi chap chaba misi mina yaukibra haibagi paudi phangdre manak nakpada leiba ambulance kaya mafam aduda thomjin ki hairi Chairak sida ngaihakki mamangda phangba pauda makha tana mafam asida ngasi numidang wairam nongmai kapna bagi thodok thokhi matung tarakpada kuki militant singa phagok chaw ikhai mamang lekai gi yum kunrom amasu mai tharam le hairi ngasi Bishnupurda miyam gi oiba achauba rally ama chatkre hojik hojik thokliba irang asi loisenduna hanagum santi oina leihanaba praja singna Manipur dagi paramilitary force lokthoko suda leiriba kuki militant sing withdraw tawdaba yaroi aikoi santi pami haiba kholau kaya sulauke ngasi ayuk angan badagi haunaruba naidana Bishnupur area da khundariba maitei kabui amadi muslim sing yauna Bishnupur gi forest gate tagi rally ama chatnanaba sem sarakpada Bishnupur police na thingnaba honake paramilitary force sing yauna thinglakpa aduda santi pamba ama ima ibel singna namkhairaga Bishnupur gi government girl high school mapa fauba rally chatpaga loinina go back Indian army aikoi santi pami Manipur gi apunma gi saktam kai bayaroi haibana chingba kholau kaya lauke Bishnupur gi thanel khulda khundariba kabui ningol angal golmai na phongdorakpada irang tauba pamde aikoi santi oina leihanbiu thokliba irang asi luchingpurel singi ahoba chauna mamitai hana santi leina chingtam leiminaramba adugumna ngasisu hingminaba pami Manipur gi miyamna sarkar da thajaba thamli miyamna thajaba thamli basi manghandana prajagi ihul khangna thabak tawbiu suda leiriba kuki militant sing hanagi mafamda hanjin hanko athuba matamda solution puraktrabadi Manipur da leiriba miyamgi akanba ihau lakpa yai haina sofongdoki da leiriba militant sing se mafam da hanjin hanbiro number 1 aduga NRC asi samna hanbiro maramdi kuki na su pamgani NRC satpa adagi na maitai na su pami naga na su pami karigino haibda akoi gi national register citizen tawba sida kanana apan bp dawrige ngasi phawda si sanna hanbi dre si kaigino athu bada sanna hanbi re hairaga akoi gi tarang na mito miyan cha sing yaw de bida yamni ingtha tap thaba khundo laibak to oi hanbiro haibasisu akoina MP da adagina sarkar pairi ba chief minister da sarkar pairi ba councils of minister da MLA sing da akoina praja amo oina appeal tawjani Amaromda apunba nupilo Bishnupur gi president L Pramona Phongdo khibada aikoi santi purakna ba rally asi chatpani sarkar na tuminna leiriba si maram chade relief camp ta leiriba sing mahausa go magi leifam da hanjinna ba sindrabade Manipur da civil war ama thokna ba barton tore haina logani state force na state asida masagi mathau chap chana tawna ba gi hak pibiu central force team yam na thaja ba thamdre haina supramona makhata na phongdo ke Nai khoi bu nungai tabadagi ngasi thoklei base makoina aikoi maitai mayam singda chingmi tamit tawrakanla ngasi tawri basine aduna aikoi athoba matamda sarkar paibiri basengna aya athoba matamda leiriba lilip kanda leiriba lilip ke mafam khudimata leiriba khudimak the tangdu laitana shanti oina bai damakta chenbi yo athoba matamda adu natragadi aikoi nupi mayam gi ihokdana ngasi civil war ama tholakani haibachidi khanbi yo chief minister na amadi indian prime minister khanbi gadabani aduna khoigi ngasi akhoi chathariba khongjang ase asidagi hen phawda khoi changjalakani aduna praja singna ngasi nungai tribache thamoida aikhoi gi khoigi pela military force na makhoi singna changthalaga makhoi lakpa matam da khoi yam nungai jai makhoi laga khoi awaba purna makogani haidana khoi na khallakanda ngasi di moi changa lalaje chungnem nem daba asiba anabagi pawda taba kamna bai kabo chuglep de tise kari maram gino masi kari maram gino akhoi praja singi thamoi kari pen gane na khalibno BJP office Bishnupur da thomjilakpada police na tear gas amadi rubber bullet kapada mioi ani soktuna district hospital Bishnupur da laikanakre hojik Manipur da thokliba kanglup naiba irang asi athubada matamda loishin binaba taksin bagi saruk ama oina ngase Bishnupur da laiba BJP office ta lamdam adugi praja miyam na thomjilakpada miyam adubu control taunaba honabada police na kap thorakpa tear gas amadi rubber bullet na panbadagi nupi amaga nupa amaga soktuna hojik district hospital Bishnupur da laikanare
Soklaba miyoi ani adudi Thinguzam Lupopati Devi Chahi Humfu Mapuroiba Joy Kumar Bisnupur Ward number 5 na Faiganda Mapamama Aduga Moirangtem Jiten Chahi Yankai Mari Apokpa Manihar Nacha Ward number 6 ni Mahak Kipukta Mafamani Soktuna Laikanakre. Hauzik Manipur da thokliba kanglup ki irang asega mari lenina withdraw suspension of operation immediately from Kuki militants. Government should take up necessary steps to bring peace in Manipur haina lengak ta taksil laduna. Bisnupur district ki ithingda apunba nupi chawkhat lup ithing na sinduna ngasi wakat mifam chathakre. Wakat mifam aduda suna Manipur pumbagi saktam thugaire. Laibak asida athupa matamda santi puraknaba honabiyu Manipurda NRC chatna hanbiyu Sue breaks the unity and integrity of Manipur haina thaba placard kaya su sizinabaga lunina kholau kaya su lauki thanga part 2 ke ex pradhan KH Binarani no phongdokibada hauzik thokliba kanglup ki irang asigi haurakfam lengak na thidoktuna mara leiba sing matik chaba chairak pibiyu MLA tara separate administration talaga lemhauriba MLA yankai kari tawduna leidibage separate administration taliba MLA tara matik chaba chairak piyu irang asi athuba matamda waroshin puraktuna tangdu laitana leihanbiyu haike Aminda haini hauzik thokliba thawdo asi maruina karamna tholakibano kanana thawdo asi tholibano haibasi mari makhong phajana khangdoklaga makhoigi mathakta action lobasi pami Manipurda lairiba Kuki jingdage karak liba MLA tara sina makhoigi tonganbe administration nama taliba se aina Manipur government hangjaningi Manipurda lairiba legislature si humphuni humphujigi manungda makhoi tara khangna akhoi lehoriba yankhai singam mabra haise ai Manipur government hangjaninge ba makhoi yankhai de huji kaidawdana laibirige ba makhoi na taliba se dabi se maram chukcha cha de aduna makhoi gi mathakta su lairiba ain gi matungina makhoi tara sida lokham pham thokpa ain gi mating mayam ama lairi rule mayam ama lairi moina assembly da chana pham thokta ba makhoi na wasak lobo matamda makhoi gi laiba ki santi raksa kaihen ba yaro haina makhoi na logi ba adugi wangmada rule da ngata ni ngasi makhoi na talaiba thaba se aduna makhoi gi mathakta su legislature lehoriba yankhai sina su makhoi gi mathakta chief minister maruoina moi mathakta action lohhaningi Maitai Singi Yumai Thare Tabadagi Kanba Changubada Lamduna Lairamba Kuki gi Khulai Paiba Singna Nongmaina Kapada Laikhidraba Toijam Chandramani Mihat Hakchina Lawi Kuki Khulai Paibana Nongmai Kap Lagana Central Force Singna Yengduna Laiba Manipur Laingak na Luraba Tanfamasi Tumina Laishin by Yaning the Bafong Doctuna Apun Balup Ningthokong na Sinduna Ningthokong Bazardangasi Wakat Mifam Chathakre Apun Balup Ningthokonggi advisor RK Tombishana na Fongdokibada Miyam gi Lantum amadi punsing ngak pangamna na bahayduna lakliba Central Force asina Kuki gi Khutlai Paiba Singi Michang Changduna Nongma Kangdana Asok Apan Misi Mina Thoklibasi Paliba Lengak na Midyang Changbiyu amadi Manipur gi Apun bagi Saktam Kaiba Yaroi Haike Wakat Mifam Dada, we want justice, we want peace, we want stern action against Kuki militant, scrap suspension of Operation Haiba placard Kayasu Sizinabaga Lunina, Manipur gi Apun bagi Saktam Kaiba Yaroi, go back Kuki Haiba Kolau Kayasu Lauki. Kangdana misi mina aduga amangata thoklaba puna magasibu kapchaba natana aduga mayum makai leijadana lanjena rakpa mayam gi seba tawbu natana upai leiraktraba matam asida ngasi ekoi sarkar state government amadi Manipur government na ngasi thausadadana ekoi jangsil lagliba sipai sing asina Assam Rifles na chingba mayam asina ekoi gi imangda Manipuri singbu halaba phawgada control tawbu ngamda si sarkar ama leibagi belu leitre sarkar mapi mapani ne ekoi di kanada tainarugani sarkar na chapchana control tawbidana solution ase atuba matamda tawbiyo haibagi wakala sinatana upay mata leijade aduga ekoi gi Manipur gi ngamkai ju machela ma phawba kaibe yaroi ekoi gi lai guru haktakta gi leiramba nungsi chanana leiba chingmi tami ama oibagi nungsi naba langla langjel adu su kana guma mana thadat pasu yaroi haiduna mama ama oina miyam punamagi mapamda pawjenjari Pauki Marakta Naten break Amalominase Babina Diagnostics Manipur da ihan hanba oina ingsok lising amaga chamapal marifuhumdoida linkhatki
Masina awang nongpok Bharatda yamna pak chawna miyoibagi ana layengda darkar lakpa makhal kayagi changyengsing pangthoi. Mayamdugi marakta amatang pallabada radiological investigation su maipakna pangthokli. Wana honajaba miyoibagi sebani khana angamba thakta laibak thiraba ana ayek nanglaba kayagi mating pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi. Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba taujari. Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Break ki matungda mayambu taram nokchari makhataba pausing mo pizari. Manipur gi Inner Parliamentary Constituency ki MP su oidiba Union Minister of State External Affairs samasung Education Dr. R.K. Ranjan gi kongbananday mamlay kaida layba yumdangarang numidang miyam na thomjin krey. Manipur da hujik thokliba zati kanglubani gi irang asigi matangda khoisaw ngaraba miyam na Dr. R.K. Ranjan gi yumtam na tongan mamay kay singdagi changsilaki. Mahaki yum gi akoybada hanadagi hauna ngak senduna laydiba Central Paramilitary Force samasung Manipur Police na changlakliba miyam adu thingna bahonabada tear gas amasung rubber bullet kaya kapke. Lakliba miyam adugi maikay digi kholaw kaya lawbaka lunina security tamna nauri kapsilaki. Nung nathazilaki Central Paramilitary Force amasung police personnel singna Minister Dr. Ranjan gi yumda thomjilakpa miyoy khara faduna fuki. Police na fagalaba miyoy sing police custody da thamkre. Numidang pung nipan taramday digi thomjilakiba yamlaba miyam aduga security force singa numidang athengba phawba mungnaki. Miyam adu tan khaina bahonabada tear gas cell masing thingam dana kapke. Hause koiriba Manipur gi phiba masi yenglaga Manipur da makhatana mobile data amadi internet broadband gi athingba numit mangani amaga muk sangdokre. Manipur lainga ki Home Department ki Commissioner H Gyan Prakash ngasi thokiba order amada data amasung internet broadband gi athingba ase May 18 fawba leikigani hairi. Panba yabadi mamang da thokiba order gi matung ina ngasi asi aroiba numitni. Thasagi kunga mapanda Union Minister lakani haina tauriba sina chumlabadi leibak miyam gi oiba peace rally lakliba tang kuntra da chatkani haina sem sariba sida Manipur District Magistrate na ayaba pidrabadi khudong chaba matam ama lepkani haina Forum for Restoration of Peace ki convener asang kasarna phongdokre. Wafam asing Major Khulda leiba Manipur Press Club ta pawmi singa unabada phongdokkibani mahak na makha taraduna hauzik leiriba phiba masida pukning wakhal phajin biraga hanagi punsida halaknaba honaminasi communal gi oiba wangang nagumsi thokliba thodok ase religion ka mari leinade rally chat ka dauriba sisu santi puraknabadi aranba paw sandokpi kanu haina makha takhe. Any community, any individual, the section where it's true. We cut the Cheta Yaba, Adu Bokanama, the Tobi Kibino, Aduka, when communal waiver, communal line, Wayaba, Satapaya, Punamosu, we are the Pada PQ, individual level, the Shataya, individual, the Russian view, a communal say, Purapi Kibino had to say, Forum for Restoration of Peace now. Yamna strongly, you say, appeal to the Natabatari, the way say, Karamina, Pokadamo, Granado, Hybrid, big finale, Aki, the June Hongare, Aduna, but they put a letter, Jimmy, Tommy, Pudimakta, when they built Tony with the judge to Jacre, talking with the Hawkred, talking with the Tokre, Amatam, Puning, Wakal Padabire, Hiraga, I went a judge to visit support of your cooperation with you. Away, was it? Amato, Masha Hanjaninga,
करीनो मिशन अखोई तोमान तोमान थादना वारी साधना जत्ली अखोई होनरक सिदा मसे काइदुङै नमकता सेन तोबा बॉन्डर तोबा नत्रगा गरी लेका या तोमान का असुम मोकी काइनो सिस्टम दा तोथोरक्लिबा अदु खुबिरे अदु तोरिबे पुमकसे थादबिरो मातम लेबियो तोपियो हाबसे यामना नुसिना मसे अखोई पुनिंग थोमोय सोना अखोइना फील तोजरी इम्फाल ईस्ट अमसुंग वेस्ट की ओइना हौजिक ओइरिबा फिबम असिदा पामदबा थौदोक थोकलकपा याय हाइबदगी इम्फाल डिस्ट्रिक्ट अनि असिगे डिस्ट्रिक्ट मजिस्ट्रेट सिंगना ऑर्डर थोक्तुना मतम कक्तबा कर्फ्यू थमलुबदगी तपना महौसागी पुनसिदा हंजिलकपदगी डिस्ट्रिक्ट अनि असिदा नुमित युंगवा पुंग 12 फौबा कर्फ्यू कोमथोक्रे अदमोइनमक बिष्णुपुर डिस्ट्रिक्ट की ओइनादी अयुक पुंग 13 फौबदम कोमथोक्के कर्फ्यू कोमथोक्लिङै मनुंगदा कैथेल अमदी दुकान सिंग थोंग हांगनखि मियामनसु कर्फ्यू कोमथोक्लिङै मनुंगदा चाना थक्नबा अमदी अतै नोंगमदा चंगद्रबा याद्रबा पोलम कया लैनखि ओइनाम केंद्रदा हांगलिबा रिलीफ कैंप सिंगदा ओइनाम केंद्र की एमएलए आई नलिनी कोइना चतुना यंगसिनख्रे ओइनाम गवर्नमेंट हायर सेकेंडरी स्कूल अमदी लैमराम गवर्नमेंट हाई स्कूल दा हांगलिबा रिलीफ कैंप सिंग यंगसिन खोंगचेदा दुका मरी लेनिना एमएलए नलिनी न फोंगदोरकपदा लैंगा की पॉलिसी अमकी मतुंग इना लांजे लक्तुना ओइनाम केंद्रदा हांगलिबा रिलीफ कैंप ता लैरिबा मियोय सिंग लैमराम दा लैरिबा गर्ल्स हॉस्टल असिदा लैनबा यंगसिन बहौरे अमदे थोकलिबा इरांग असि लोइसिनबा पालिबा लैंगाक असिदा कयारक हाइजबा लैख्रे मियामगी अवाबा से लोइसिनद्रबदी प्रजा मियामगा लोइनेना खोंजन चंगसिनबा हौरगनि हाइखि गवर्नमेंट सिदा हाइबा याबा हाइबा तारे थेंगनरिबा रिलीफ कैंप सिंगसिदा थेंगनरिबा अदुना तब हुजी की इरांग सिदा थेंगनरिबा सी मयाम सिगी मरमदा तौबिबा याबा तौहनिंगबा मयाम अमा हाइजै गवर्नमेंट सु अखोइन हाइबदु ताबिरकांदा यारिमखै होनबिनी होनरी हाइबगी थाजबसी थंबिरई सिगुंबा थाजबसे असि थंबिरई अदुबु अखोइना थाजबसी थमी हारकांदसु अखोइ थाजबसी पिहनबा पिरकबा से ओइद्रगदी अखोइसु ऐ इसामकसु प्रजा अमा ओइना संसिनजरिबा संसिनबिरिबा लैबिरिबा मयाम पुनमक्सी तानरगा मयामगी मतुंग इंदुना मयामगी मांग थादुना पुनमक लोइनना स्टेट सिगिदमक्ता करी तौबा यागदगे हाइबदो अदुम खनजगनी नैनजगनी अदुगी स्टेट वारोई चिंगदगे लैमरामदा हांगलिबा रिलीफ कैंप ता लैरिबा थासनाना फोंगदोरखिबदा वारोई चिंगदा लैरिबा आर्मी असे यामना फै अदुमोइनमक वारोई चिंग अमदी मसिगी मनिंगदा खुंदारिबा कुकी खुलगी मरक्ता स्टेट फोर्स की लेंगदबा स्टेशन अमदी थमनिंगे हाइके हाइरिबा कुकी गा वारोई जिंगा अखोइदि लोनरगा लैरिबा बॉर्डर असिदा हौजि हौजि सरकार की माइकैदगी आर्मी थम्बिरिबसी मफम खुदिंगमक्तदी आर्मी की अदु तवी अदा तवी हाइबसे अखोइ खबरदगी पाउदगी ताजै अदुबु अखोइगी मफम सिदा लैरिबसिदी अदुके मतिक अखोइ प्रजा मियामदा मतेंग पांगबी हाइबदी मोइगी प्रमाण ऐ फजना दुम पिजगे ngarang mateda lema maningi tingai khunauda yumai chalakpa matamda moi siwo masama gari thaujan biraga khoigi lili kem sida laaga moin haibirami noi chathorakanu noine yenge haraga ju mafam sida ge dum yengbiu akhoi mathakta chatka dore noi chathok pirakanu haiba moin inform pirami adugo moina saluraga mafam duda yumai cha amba tharamba punamaktu moina photo pora kan khoide uhalaga loina sumai laira mani si tawbune haibadu loi takpi aduna akhoi sida leiribasidi adum yam phajai phajaraga ju miyoibagi pungning wakhalasidi tambangam banate aduna hauji hauji lairiba army post lairiba sigi mathakta akhoi permanent gi oiba hauji hauji athuba matamda akhoi gi wolemrang warwai jinga kuki ga lona bakarak sida akhoi gi manipur gi oiba IRB ni khangde police commando ni khangde akhoi gi warwai jing tourism oiriba warwai ningthau gi mathaki chingdu maja sida akhoi permanent post ama akhoi thamba pamjai Federation of Haumigi Central Committee Convener of Imphal East ke Yai School Chunga Kham Leiraktage retired Lieutenant Colonel R.K. Rajendrona Handak Ikhang Khanghaudana Laikidabada Universal Mothers Organization amadi Federation of Civil Societies Kanglai Park Fox na awaba fongdorakli Tongan Bachero Singda R.K. Rajendrona Laikidabasi Manipur gi oina achoba mangjaba amani mensinba ngamlaroi daba ahoba leihauragani hairi loinana imung manunggi awaba da su saruk yari hairi Amarom da haukiba me kunga mangada thamna pokpi amadi kangathai lonaba mafam amada kuki lalhobani chingnaba singna nongmaina kapadagi laikhidraba toizam chandramani thengra lairakta
leibagi mafamda Indigenous Development Mission amadi Universal Mothers Organization ki makada lamboi khongnang khongda hangliba relief camp ki inmate sing amadi loop ani asigi volunteer singna awaba phongdorakle Maki thawai mirel na mapugi leikonda ingna chikna lairunabagi damak minute ani tumina leptuna awaba phongdokhe amaromda lei khidrabagi imungi awabada su saruk yari haide Manipur ki hauzik phibam asida leibak miyamna piba sakti asi manghandana leibak ki damak chapchaba thodang logani haina wangkai kendra ge MLA TH Arun Kumar na phongdokre wafam asing asi Dulalent leiba children home handaki irang aduda maina chakhibadagi home asida leiriba angang sing leifam leitabagi awaba du koknanaba mahaki meeting makada semgat sagat liba singi yengsin khongchatta phongdokhibani Home asige ayamba saruk chakhibadagi yamna wana leiba phiba madu yenglaga Social Welfare Department amadi Chief Minister gi meeting makada semgat sagat pasi chathabani haike makata na pomi singna hangba wahangda ngarang Guwahati da Amit Shah ga unabadu da saruk yarui Home Minister ga unabadu da hojik leiriba issue sigi matangda chatliba timaduna mamuttana khanganke Lakliba me kunga mapanda laklaga June ama fawba Imphal da leigadoriba sida karigumba kharadi ahongba lakani haibagi thajaba lei haike Sidege pingi dagi simham jida leirakpanina moida atopa jagada leibada moida nungaijadaba feel tawbado khogi leiriba sangstan sibu chalariba imaiben singjina tawbade angang singje puraga mogi building ama andagi meichak pite kaloba building kharasida angang singje thammaga tawbani Hojik chakriba building sida choba building ama oibnina akoi government ge side ta koina mari leinaba authority da mari leinaba department da ai san approach tawjarga tawbusu hojjarabani social welfare da adu leinari vulnerable CM da koi haijaraga leirabani aduna atuba matam da kirang je khara nemthara kanda masigi construction asisu sagatpa hona baina ai sum yengsin jaba lakjabani nahan si union ge home minister unajarubani home minister ge side gi so yam phajana positive oiba pokompiri lagiba tangkun mapan sida laga numit humni masida station tawrakanda kuki gi khangde aduga meiti gi khangde aduga topa naga gi khangde topa jati khudimaki leiriba leaders sing CSO sing mayam unaraga kari karam to paikala solution production haibige du myam achetpa thajabadu pibirei aduna isu elected member moina fight toroga koi andaki leiriba mayam gi pamiba thabak thorum mayam khudi maksai thabo oina pangtongnaba ai ngamjaba level da ai hona jage duga mayam su support to view ai koi gi boundary territory leiriba jiri gumba sero gumba Kotha gumba sigumba jaga sida koi punna miyang changminaraga hena haiba jaga sing sida koi phajana koi leiriba Manipur ki indigenous people mayam je lehalakanda ai koi gi jaga sing ngakminasi haibo Amaromda Home asibu chalairiba Mahila Kalyana Samiti ki Secretary Pramodinina Matau Karamna mai chakhibano haiba pawmin singda pawdambaga lenina Kendra ge MLA suoiriba Arun Kumar na lokhatlakriba khongthangbu thagatpa phongdokhe Kongi thangnabagi neighbor gi yum mai chakpadugi kairakpa cylinder gi masak mathum mayamduna flame sabun ta sandana rup ta chakpani aduna loina akangbani kangdra lerabani sakre nuksiba mana isorgi thaujaldagi lanai gi ising yenba ising leiba piba gari amana change haraga adongna nungsina mathamoi mak yauna kanbi gre makhoina masak mathum punamok tolu nunglu generator pusale haraga sibana ba ki dangai trip laga hanjan ai mangda ising du kalli madu ai nanga sibong manung da thiningi thagat ningi madudagi angang singse lanjena rure second MR da moise relief game ta leirure imagi masaikol haiba amada amu thamure masi akhoi kusina thamanate official singna lae haraga apunba meeting phamaga si tausi sim tause na niyongi matungna thamubani adubu mukhoisu gware jaga do chinbanina khotpanina da namubado madeidura akhoi si thamjarage haidana akhoi sida sahugdaba building paka building ama leiribase sima leibaga Kisan nama hinghobaga adagi letrin na simaga hinghobaga ase angang singi recreation gi room tham janingi akhoi gi class taunaba tuition gi oja lei zo gi oja lei counseling gi counselor lei makhoi sigi amta room amta leitre leiri basi yang wana makha da dormitory oina leibak ta thar ga hip leire haidana hanga charu badagi ibungona aduri ai khabirage haidana adumaina ayaba pibiraki Kwakaitel Thiam Laikai Youth Organization amade Kwakaitel Thiam Laikai Chakot Khongthang nupi lup anina khutsamnaduna Kwakaitel Thiam Laikai da wakat mi pham khre wakat mi pham aduda tongan ba warol iba play card kaya su sizinake wakat mi pham aduda saruk yakhibe Kanglamai ki President Y Lerik Leimana phongdorakpada
Home Minister amadi Prime Minister natrabadi wari saba ngamoi kuki MLA tarana furup kidamak changsilakliba aranba thawong asige mayokta leihoriba MLA yangkhaina achumba phirep lawduna miyamda athubada lauthokadabani MLA tarana tokhaina tajarage hairabanina makoi Manipurda leiba yaroi atopa mafam amada leiruba kaide apunbagi saktam thogaibadi yaroi haike Hauzik thokliba wathok asige waroi sindi kuki militant singasi terrorist ni haina lauthokpana khwaidagi achumba khongthang oigani Kuki terrorist singasibu fong na ngaklo piriba suspension of operation asi pumlo lokthok triba makai Kuki terrorist ki thawang kaidongai dasu loisin bangamloi Manipurda tangdu leitaba purakpa ngamloi haibasi central government ta marik chumna khanghanba mathau tai Manipurda changlakliba army singasi Manipur gi miyam ngak na bagira natraga Manipur thugai na bagira haibasi yamna mayek sengna leibak miyam da khanganlu miyam gi punsi kanba oirabadi michang mikhai naide haibasi thabakna utlu Manipur gi ngamkhai kaibe yaroi Manipur asi aikhoi gi ipai puna thambiram ballamni haike Sige, iramdam sida, mayum makay tumna may thadok piraba, mayum makay kiba masakta may aga, teram electric force na, hindi yan tayo iba teram electric force na, ay koygi, hurup sibukan na batarak tribra, moygi, hayr bali piji, sudalay ba kuki, moygi misang-sang na balakra, may tare yenge, noe, moy matung dalay raga, bajamayam si wotle na ide nga sibaw da, barat sarkar gi, Manipur ki sem na, Marola matulagte haidana ekoi memorandum pire MLA yang khaida adubo ngasi ngarangi tangsida Home Minister gi makhada leiba malae akoi Manipur gi masing na se hai ko komina lepi bawari sa Home Minister amasung Prime Minister natana atopa mata unaroy barik gi haiba lepi aduga mokoi na khuyek bidana natana taba samay thare adu tawre ngang iba mayam sa Bharat Sarkar ki Home Minister lumit malini laigani haire humni laigani haire koi na yenga kanda purup aniya amata na hobra Bharat tai to khai ge haibani Bharat ki ticket piraga kari natro kari gi lo khuyek piri se Bharat Sarkar ki Prime Minister Home Minister na moi kara mapunsi chopa tanthong na ba jen da piga da bani adu ge mathakta Manipur gi ngasi baw da tangdu leita de mafam da su leiriba dugumba ni Fiji su da leiba khulai paiba sinda matek ka kem saraga ina Manipur gi state government da mathau pidre Bharat Sarkar na mathau pio state police da ngasi mafam da kem torga ayeng nungtin tumanda ba singja tamja da tariba Manipuri si ngasi Bharat Sarkar gi mihul amada khoi wari sanaroi haidana ngarangi lumita ai khoi ko komi gi sat sin imamari Manipur gi unajage haibagi sak chamina jage ka haidana loksing tawda khoi ni yaga da banate Amarom dangasi Churachandpur gi New Lamkada lamdamadong gi miyamna wakat mi fambaga loina Arambai Tengol Meitei Lipun bu yaningda ba fongdok paga loina Manipur gi Chief Minister N Biren gi ifiji mai thakre loina yaningda ba kholaw kaya su lauki Nakalamarom da Union Minister of State Home Affairs Nityananda Rai na kangpokpi da chatuna lamdamdugi miyamga wari watai sanaduna makoigi awa nungai kaya hangkre makata na ngasi kangpokpi da lamdamadonggi miyamna wakat mifam pangthokre wakat mifam aduda separate administration amagi makada leijarage haiba kholaw kaya sulauke wakat mifam aduda saruk yakiba protester amana wafam kaya su fongdokki Kangpokpi Assam Rifles Camp, we had a very fruitful meeting with Honorable Sri Nityanand Rai Union, Minister, MOS, MHA, along with Sri Sambit Patra, National Spokesperson of BJP and Manipur in charge. And we are so thankful to our two leaders who have come all the way to meet us. And we had a very, very fruitful talk. And we are hoping for a soon solution to our problem that is faced by the Kukis of Manipur as a whole. And so we look forward for about the days that the cry, the grievances, and the problem of our people of Manipur, which are within the tribals
in particular the cookies, our problems will soon be solved. And here we see there are a lot of people here. These are the inmates. Many of them are the ones that have left their homes, their lands, their properties are being burned, their automobiles are being burned, but they're here. Isana pairiba phamdagi leibak miyamne hena lumna lawi haiba taktuna tangdu leitaba puraknaba honaduna Union Home Minister Amit Shah unaruba Kairao constituency ge MLA L Rameshwar amadi Yai School constituency ge MLA Thokchom Satyabhrata anibu apunba kanglaipak club ki interim chairman Advocate Rajiv TH na thagat pafongdokre Wafam ase Major Khulda leiba Manipur Press Club ta pangthokiba pangmi singa unaba amada phongdokhibani mahakna makha tana phongdokhibada lamdam masida thokliba irang asina khudong thiba nanglaba miyoi kayada khoisauna hanle masigi manung channa haukhiba tangkun gamarida Asian Hospital manakta tangkholi chinina ukharada pamdaba thokdok thokhiba adugi damakta su miyamgi mahut sinduna soikre haiba wafam phongdokhi khudimangna pandam amada changsilliba khongjang asida Jackson Tokriba, Soyliba, Todoxing asi, Makatana, Tokanaba, Hoi Junction Minasi, Hibasisu, Apumakani, Palutagi, Lebak me and the Posinjari, Doinana, Sansiliva, Kongjang Asibu, Luching Biriba, Luching Missing, Secretary, Amadi, President, Tragana, Office Bearer Singasu, Somsongi, Kongjang Sansilingi, Mikupta, Somsongi, Ihobu support Toriba, Praza, Chinlau Singasu, Tauriba Tabok Torum Singu, Jackson monitor Tobiraga. Kongjang Junction Binabasu, Akoina Apil Tauzari, Loinana, Lebak Miamda, Akoina Hizening Madi, Sansiliva, Kongjang say, Kogi, Nataiduna Chakibia, Bagi Monda, I would Pangada Pandam do Aduna Tabida, Sum Hogi Jackson of the body, Swirtana, Hojati Masino in Onsen the Bayabi Monga Toropugi, Ivam Lakose Masi, Akoyam, Jackson Ningani, Matum the Su, Hokanava, Honominasi, Hibase, Apun Makani Paluki, my Kaitigi. Pauki marakta natin break amaga muklaw minasi. The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Suknagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Manghan Bigano ngasi mag-contact tobirau terms and conditions apply. Break ki matungda mayam butaram nokchari makhataba pausing mo pisare Churachandpur district ki lamdanda leidiba Manipur Mountaineering Institute asida kuki singna laktuna akai atoi thokhan kiba sige daita pumnamak Manipur legak na pugadabani haina phongdokre Wafam asing Manipur Mountaineering and Trekking Association ge yaifa sanglena pangthokiba paugi mifam amada MMTA gi senior member ngangbam pobitrona phongdokibani Mahakna makha taraduna Tenjing Norgena laktuna English singamaga chamapan marifuda Bisnupur district ke manung chana leiba lamdanda sangaramba MMI complex asi kuki miyoi singna lodge guest house na chingba maina tharamba amadi akoi bagi fazaba kaya tourist singna yengna basaba view tower ki makhong bom na thugairamba se condemn tawi Leiriba Institute asi maitai khaktagi oina leiba natte Indian Mountaineering Foundation ge makada North East ki apunbagi oina sakibani masida kanglup ki irang gi mingda thugaiba si yaningde mafam asida gi national amani international climbers kaya puthoktuna Manipur bu malemda saktak liba dugumba institute amani masida snatana Manipur gi naha kaya bu adventure gi lamda training piduna khunai sebu chaukhatna bu honariba mafam amani loinena Mount Everest matol yauna ka kiba miyoi kaya musu puthokiba leikhre haike Tungda ngarang ki lakpire thungbire moi thadalame koina punna salaga yengminare
इकोलोस तरा तरुकी मनुंगदा अनी खक्तनी चाक्तबा अतई लोइनमक चाए गेस्ट हाउस की सरक पोर्शन दुमा लोइना थुगारे चाए लेमहौरिबा हुजिकी लेरिबा पोसी चामदा 90 almost 90 di loin चाए हाइबे damage loin tokro aduga view tower gi makhong si taragani thoi da mapanam di bom phum dole loina thogai phalanga koi loin thogai hogai mamalong thumba corner gi makhong du manung du bom yauri marang du masigi bom ji nakan de lepo hogai sena koi kano da khana bani 32 batalang gi sio tongran jit ka hojiki akoina laksari ba wafum si tongan tongan ba adventure ge sports star sing ojana ponbir ba ansujam sapa dagi manipur da leiba koi gi everester sing mayam jina condemn to girak nongai taba thamoi gi kolong mayam je ustar masigu maji to bimam thok tabni yamna sathiba tamthiba kanglopni moije tasengna manipur macha di wa na ti india macha oromoi indian oromoi mkhoje sigi wafam je koina haibasi home minister da laingak ta mangi dagi hairaga lakpa je hoji faud action lokhat bi dabse nongai te yaragadi masi government na amdi mari lenaba ministry gi boire state gi boire mayam singsna athubada mateng ji to biba lokhat biba kan biba sep to biba hairaga adventure sports ki da leiriba test da leiriba northeast da leiriba indian da leiriba mayam je manipur na lead toraga pioneer oiraga silakhiba ayamba activities ngaktani masi kanbibam thoi haibase masini akona thamjaningi Amaromda MMTA gi Mount Everest Chiram Sankarna thodogasi gi matangda yaning da bawafam kaya fongdorake ama hariba Manipur Mountaineering Institute hariba institution na training kaya ma pibiri Indian Army ju Army gi mai da ju training kaya ma free da pibiri asumana yamna wana akoi hojaraga hoji khaga mai pakpa ngamjare association asibu association asigi tanglaba ama khangarba institute asi ikhang khangaudana akoi kangluk ki irang da base tawkanda mai tharaga mahan kiba haibasi akoi sports ta nauna khongda jarliba adventure sports fu pamjariba lamdam asigi jut kya gi yamna chaw mangjabani masi mitang sarkar na thuba matam da miyang changbiraga kari kari tawba yabge haibudu local charhani masi Thasigi tarik taruktagi mafam khangdana mangkiba Khumbong Bazar Imphal West tagi Atom Samarendra hairiba miyoi kanagumbana fazin punsinduna thamba oiragadi athuba matamda thadok pirak o haina Institute of Bioresources and Sustainable Development Staff Welfare Association ge President Dr. Nandaibam Samarjina khangalakle wafam asing ase takyal patalaiba IBST ki conference hall da paumi singi mifam amada fongdorakhibani Mahak na makataraduna hairiba miyoi esi English singaniga supna taruktagi IBST da Junior Assistant Administration oina laibani mahak ki maral karino phazin duna thambiba oirabadi thadok piraknaba appeal tawkhi amaromda lenga ki maikei degi su kanna thibiri adubo ahenba force season aduna athuba matamda mahakpu thizin bio haina mari leinabu singe pungning chingsilakle Sri Atom Samarendra Singha Khumbong Bazar dagi Marksi IBST Falda Junior Assistant Administration oina 2006 dagi lemina jarakpani Marksi 6 May 2023 dagi mangre adi hojik phawa magi langlang jinam ta khangdana leiri saisida koina Institute of Bioresources and Sustainable Development Tagel Part Ifal Staff Welfare Association na phamkiba meeting humjakre sigi matung tarakpada koina mayam punamaki maut silaga aina bayana appeal tawjari madudi Sri Atom Samarendra Singha bu phajin posinmiba oiragadi miyoi bagi minungsi yengdana amadi imung na thengnariba wabasi yengaga thuba matamda thadok pekna ba haijari loina na government ki side dagi su ma thibagi search operation sathai haibagi pausu khoi tajai adubu koina amukasu haijari madudi search operation si hena kansin bidana magi Samarendra Singha gi langlalangjin puthokpinaba angambi thakna hona binaba di hana pangthokpiriba thabaktu hena kansin binaba koi nolokna ningsingjari Asuk kuiba matamasi tumina laithoklaga hojikta Union Home Minister Amit Shah May 18 lakani hairiba si karigino kumai oina yengba laklibra thokliba thodok ase Kanglup ki irang natte oirabadi laksin bangamgani haina All Manipur Democratic Women's Association ge secretary Ayekpam Asabalana fongdokre wafam asing ase Major Khulda leiba Manipur Press Club ta paumi singa unaba amada fongdorakhibani mahakna makataraduna Home Minister Amit Shah na lakadoriba si anoba irang amamuk hauba lakadoribra natraga irang laksinba lakpadi mande irang hauba lakpa mali mi amagi punsibu compensation lupa lak mga duna loina yarabra asuk luraba matamasi fawba wafam amata pande Manipur macha darkar tade hairibra thokliba irang asi tha sege ahum dagi hauba nate hana dagi pre planning civil war ni
सरकार असोइब लेरे खंगलब फाउ करीगी फम कोंदुना लेथोकली रिलीफ कैम्प सिंगदा दरकार ओइब पोलम सिंग फंगली हाइरिबा दुबु तसेंगना फंगलीब्रा अथुब मतमदा तंगदु लेताब लमदम अमा ओहेलु नत्रगा दायित्व ngमद्रबदि दायित्व लौब ngamba अमा ओइना सिनाबिरो हाइना महाकना मखा ताके कंट्रोल तौफम थोक्तबरा नुमित कुन कुमदोइ हेंजिला अबाबाबा कांग की इरांग कंट्रोल तौदे हुजिक अमित शाह ने लाकदोरी बसीजु कांग की इरांग हेन संतोर कनी हाइदना कोइदी एमदोवाना लवे कियों करीगिनो हाइबदी हाइरिबा तांग अहुम सिदा ऑनरेबल VP ऑफ इंडिया मणिपुर दा फॉर सम अवार्ड ही विजिटेड टू मणिपुर यूनिवर्सिटी हाइरिबा नुमित सिमा तदा इम्फाल की मफम खुदिमक्ता अथुकी मतिक सिक्योरिटी टाइट ओइ हाइबा अदुगा सिंगी मफम सिंदा अक्समना कौबा पीस रैली दा चटकन हाइबसे दे हैव ऑलरेडी पब्लिश्ड दिस न्यूज़ अदुगा करी की दमक्ता नो नुमित दा रैली की दमक्ता मकोइना सिक्योरिटी सेंस हाड्रिबा सोमदने सिक्योरिटी टाइट ओइरे असोमदने सिक्योरिटी टोटली फेल ओइरे लाख मंगा की कंपेंसेशन दुना लोइरब्राबा मी अमकी पुंसी की कंपेंसेशन से मयु मकई थादोखि बसिंग दुगी युम साबिगनी है युम साबिबा खत्तुरा हाइबा इमुंग अमदु माना लेट अबोहना मदा पुंसी की कया याम स्ट्रगल अमा तौरंगदगेबा ngasi di पुंसी मा की बसिंग दुगी लुपा लाख मंगा कंपेंसेशन लुपा लाख मंगा नि नुमित कया नि हिंबा यागा दौरिबगेबा हुजि खौरगलिबा मणिपुर की मफम खुदिमक्ता हौरगलिबा जात कुचुगी खेनब लेतगि हुजि मणिपुर की मफम खुदिमक्ता इरांग से हौरिबा रैली तौवी नुमिदांसिंदा ऑनरेबल MLA मिनिस्टर सिंगी मरक्ता मी थोमजल इबसिगी दायित्व गवर्नमेंट पुगदबने हाइबा अखोइना अमुका अपील तौजनिंगबदी मणिपुर सरकार दा अथुबदा मणिपुर की इरांग से लोइसिलहलका कांगलुप मसेन की मफमदा नुसिनबसी बाय हुक और बाय क्रुक पुबिरो खुदक्ता मणिपुर के सेपरेट एडमिनिस्ट्रेशन डिमांड तौरीबा कुकी MLA खरा अमसुंग कुकी के सिविल सोसाइटी ऑर्गेनाइजेशन खरा नंगरांग नागालैंड की चीफ मिनिस्टर नाइफ्यू रायो उनदुना वारी सानखरे हाइरे हौजिक लेरिबा मणिपुर गवर्नमेंट मिनिस्टर ओइरिबा नेमचा किपगेन लुचिंगदुना नागालैंड की चीफ मिनिस्टर नाइफ्यू रायो उनबा अदुदा कुकी MLA सिंह किमन्यो हांगसिंग अमसुंग कुकी सिविल सोसाइटी ऑर्गेनाइजेशन की लुचिंग खरसु सरुक याखी हाइरे थाजबा याबा पाव अमगी मतुंग इना मणिपुर दा हौजिक थोक्लेबा कांगलुप की इरांग असिगे वारोइसिन पुरकनबा होनबदा नागालैंड गवर्नमेंट ता मतेंग पांगबिनबा वाफम थमकी हाइरे पनबा याई हौजिक लेरिबा BJP ना लुचिंगबा मणिपुर गवर्नमेंट ता सौगतलिबा BJP की MLA तरेत याउना पुन्ना कुकी MLA तरा असिना कुकी के तोखाइबा एडमिनिस्ट्रेशन अमा डिमांड तौबगा लोइनना यूनियन होम मिनिस्टर अमित शाह मिजोराम की चीफ मिनिस्टर जोराम थांगा अमदे सेंट्रल गवर्नमेंट की तोगान तोगानबा लुचिंगबा सिंग उनदुना स्टेट लेंगा की मथक्ता मराल सिरिबनी मे कुनगनिपान दा तौगदरिबा UPSC ना लौबा सिविल सर्विस एग्जाम थाबा लाकपा मतमदा एग्जाम की एडमिट कार्ड अमदी एग्जाम कोऑर्डिनेटर सिंगना मसागे सर्विस कार्ड ना कर्फ्यू पास ओइना एग्जाम नुमित की ओइना सिजनबा यागनी हाइना फोंगदोखरे वाफम असे नॉर्थ AOC दा लेबा मणिपुर पब्लिक सर्विस कमीशन के ऑफिस ता पांगथोकपा पाउगी मिफम अमदा MPSC के सेक्रेटरी नीता आरामबम IAS ना फोंगदोखिबनी महाकना मखा तारदुना हंदकी UPSC ना हौखिबा मे 13 थोखिबा नोटिस अमदा सेंटर चेंज तौनिंगबा मियोइसिंग तौबा यागनी हाइखिबगी मतुंग इना मणिपुर की इम्फाल सेंटर की सब सेंटर सिंगदा थागदबा पुन्ना मियोइ लिसिंग मरीगा सुपना यांखै माथोइगी मनुंगदा मियोइ चट्रेट अमदे मणिपुर की मपानदा थाजरगे हाइना सेंटर चेंज तौख्रे लेमहौरिबा मियोइ लिसिंग ओमगा चोहमगा यांखै माथोइना इम्फालदा अदुम थारगनी एग्जाम थागदरिबा मियोइसिंगना एडमिट कार्ड डाउनलोड तौबा नंगहौदबसिंग डिस्ट्रिक्ट की DC सिंगदा चतुना एडमिट कार्ड डाउनलोड तौबा यागनी हाइकी सर्विस कमीशन UPSC की ख्वाइदगी चावबा एग्जाम हाइरगदी सिविल सर्विसेज एग्जामिनेशन सिगी प्रिलिमिनरी एग्जामिनेशन से 28 मई 2023 संडे हंदकी लाकदोरिबा संडे सिदा ऑल ओवर द कंट्री दा पांगथोकनी अखोइगी मणिपुर की ओइनसु सेंटर अमखक हाइबदी 44 इम्फाल सेंटर सी अखोइदे अलॉट तौबी सिगी इम्फाल सेंटर सिगी मनुंगदा 12 सब सेंटर्स अखोइदा पीबीरई 12 सब सेंटर्स इम्फाल वेस्ट की ओइना DM कॉलेज ऑफ आर्ट्स DM कॉलेज ऑफ साइंस TG हायर सेकेंडरी स्कूल GP वुमेन्स कॉलेज DM कॉलेज ऑफ कॉमर्स मणिपुर कॉलेज ओरिएंटल कॉलेज अमसुंग एग्जामिनेशन हॉल ऑफ MPSC A एग्जामिनेशन हॉल ऑफ MPSC B हारिबा सेंटर मापन सब सेंटर मापन सिना इम्फाल वेस्ट डिस्ट्रिक्ट की ओइबा इम्फाल ईस्ट की डिस्ट्रिक्ट ओइनादी सब सेंटर अहुम लेजै
Ananda Singh Higher Secondary Academy, CC Higher Secondary School, amasung Maharaja Buddhachandra College. On the 16th of May 2023, they gave the candidates of Imphal Center the choice to opt for an alternate center in any of the 7 sub-centers, 7 centers listed below. Aizawl in Mizoram, Kohima, Nagaland, Shillong in Meghalaya, Dispur in Assam, Jorhat in Assam, Kolkata in West Bengal, and Delhi. These were the 7 alternate centers given to the candidates specifically for Imphal Center. Thereafter, after the deadline got over, the information furnished by UPSC to us is that out of these 4,051 candidates, 700 candidates have opted for centers outside Imphal. Mi kharagi wakhanda ko lana khangi ba haibasu yawa male. Some of the candidates feel that or think that the Imphal center has been cancelled. Adu cancel tawdeba. Akoi gi ngasagi 700 candidates na outside center the optogi badu khataneba. Aduga remaining 3,351 candidates ki di akoi gi Imphal center se adum lairieba. Amaromda Imphal West ki DC oiriba TH Kiran Kumar IAS na phongdokhibada exam numit natraga arapa mafamdagi numittuda lakpa yadabagi noma watlingaida lakpa singda miyamna ayetpa pibidana ba haike roinana security arrangement ningthina tawgani mayamna pakhatana ba amadi exam center singda admit card download tawbagi facility adumak leigani haike makha tarakpada Imphal East ki DC oiribi Daina Khumantem IAS na miyamda mai pakpa oireshanu haina yaifa pausel supirakli Namita center to the Akoigi Wairiba, Akoigi Emir card singji available, Wagani Adugumba, Wesky Winadi, Angang Kungamato Yawi, Sukumbase, Adu Mamangi examination da Sugumba, Toki Toki, Handaki, Adugi provision to Piganeba. So this being one, Secretary na Yamna Marik Chumna Tambigre, Akoin appeal downing Basi, Akoi Kanogi Mediagi, Kanoda through the Akoina Towning Basi, Hariba Parikiasi. Curfew numituda tien na lauthokera sang na lauthokera parikha adum tawgani aduma pung akhoina mari baw lauthoi haidana paikha tension gadaba leite paikha matha saningai su oide sat lakpi ba gudoriba ahal laman mama mapa adagi di akoi satra satri sing oja sing tension kaningai oide law and order adugam na phataba nate akhoina curfew tension basi ato pa district ta irang thokpagi Imphal da Yorakadra Haibagi Hek Tension Mani Imphal Manungda Akoigi Irang Tokana Tobadi Laitabanina Akoi curfew sida even no Madugi Tentok Tension Tokiba Lairaka Yarigi Tension and Nabatawani Matamsana district movement on Nabatawani DC office Kodi Magta Akoi 16 district ki DC office Kodi Magna e-admit card download tauba na chingba singjana handagi 17 May onwards sige adum akoi na facilitate tawbiriba Sigi se phanyam akoi district Imphal East su phanyam lakpi angang sing ona sigi hariba facilities se num hayeng phaw num pizagani UPSC gi oina di because 28 exam leibani na hayeng phaw du num download tawnarani thna ko aduga atopa exam NEET oigera CUET oigera angangi academic career amasung mayam gi akoi gi interest of the youth ki keno career sok tana ba akoi lama facilitate tawjagani habadu mak thamjaninge aduga akoi Manipur gi angang sing pamnamak yamna best wishes pizaningi aroibada yam successful oina phajana gyan tana ingna chikna thabiraga exam asi mai pakna bohna biu ELITETV News Channel asigi oina miyamna email gi khuthang da e-pau thabirakpa matamda email address info@elitetv.in da thabirakna ba khanganjari masida santana ELITETV da e-pau phone na bagi oina phone number 9402890982 da e-pau phau birakna ba khanganjari miyamna so ELITETV gi YouTube channel Facebook page Instagram amadi Twitter da su follow tawbina ba khanganjari loisilakpada maroiba pau sing mo pizari Manipur ge tongan mafam kuntra gani panda miyam gi ngak sena ba ehenba force thazilagani Bharat amadi Manipur lengak ta thazabiyo haina chief minister na appeal tawkre Manipur ge chief minister moral ground resign tawban hena fagani haina JDU ge spokesperson Samuel Jendai na phongdokre
Bisnupur amasung Chuachanpur district ki Tainabak Phawak Chawi Khai Mamang Laikai da Kuki militant singa Manipur police ki Kangbuga akan bamong da khuthok nakre asi anagi paudi fangdre. Manipur da ing tappa purakna ba Bisnupur district ta furup kayana saruk yaduna santi ki rally chatkre. Bisnupur ki BJP office ta miyam da thomjin bada tear gas amadi mock bomb na pan bada miyoi ani sokle. Numit mangani amagamuk internet amadi broadband tingbagi matam sangdokre. Amadi hayeng Imphal West amasung East nungthil pung ani fawba curfew komthokre. Bisnupur district ina ayuk pung 32 fawba komthokre. Kakching gina ayuk pung 8 fawba dang komthokre. Ngasigi oina ELITETV na sandokcha ba Manipuri pau matang sa loisinjare medyang tabiriba singbo amukana krumjare.